ꯕꯔꯃꯥꯒꯤ ꯇꯣꯟꯖꯥꯡꯗ ꯀꯨꯀꯤ ꯃꯁꯦꯜ ꯈꯨꯠꯊꯣꯛꯅꯕꯗ ꯀꯨꯀꯤ ꯖꯣꯠꯁꯤꯡ ꯈꯔ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ ꯑꯅꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:10 ꯇꯥꯔꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯅꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯣꯡꯖꯣꯝ ꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯁꯃꯥꯔꯥ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ 13 ꯈꯛꯇꯃꯛ ꯁꯨꯔꯤ꯫ ꯁꯨꯒꯨꯅꯨꯒꯤ ꯅꯨꯡꯉꯨ ꯆꯥꯏꯔꯣꯜꯗꯒꯤ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ ꯁꯃꯥꯔꯥ ꯃꯅꯤꯡ ꯂꯥꯏꯕꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯑꯣꯟꯅꯦꯆꯔꯦꯜ ꯗꯦꯊꯀꯤ ꯀꯦꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯡꯊꯤꯜ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯜꯆꯪꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯔꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯁꯒꯣꯜꯕꯟ ꯕꯤꯖꯥꯏ ꯒꯣꯕꯤꯟꯗ ꯂꯩꯔꯛ ꯃꯅꯤꯡꯗ ꯂꯩꯕꯤ ꯅꯤꯡꯊꯦꯝꯆꯥ ꯃꯌꯨꯝ ꯑꯣꯡꯕꯤ ꯂꯛꯈꯤꯕꯥꯏ ꯆꯍꯤ 52 ꯃꯄꯨꯔꯣꯏꯕ RK ꯆꯥꯎꯕ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯤꯠꯁꯤ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯌꯨꯗꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯔꯤꯝꯁꯀꯤ ꯃꯤꯔꯜꯆꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯄ꯭ꯔꯤꯜ 12ꯗ ꯑꯊꯧꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ TUC ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ 12ꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯅꯤꯡꯇꯝ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯧꯔꯝ ꯍꯟꯗꯛꯁꯨ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯍꯧꯗꯨꯅ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯍꯩꯁꯅꯥꯝ ꯄꯣꯔꯦꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯏꯪ 1992ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯎꯠꯂꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯗ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯑꯃꯁꯨ ꯄꯤꯔꯤ꯫ ꯀꯨꯝꯖꯥ 1992ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯗꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯐꯝ ꯈꯪꯗꯕ ꯅꯨꯃꯤꯠ 159ꯅꯤ ꯁꯨꯔꯕ ꯂꯥꯏꯁ꯭ꯔꯝ ꯀꯂꯝꯕꯥꯕꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯀꯂꯝꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤꯗ GOCꯅ ꯁꯣꯏꯗꯅ ꯊꯕꯛ ꯄꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2024ꯒꯤ ꯅꯕꯦꯝꯕꯔ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯣꯏꯔꯤꯕ ꯑꯥꯔꯃꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯕꯛ ꯁꯨꯔꯤꯕ MS ꯕꯤꯅꯣꯗ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯈꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯗꯔꯕꯣꯟ PSꯅ ꯀꯣꯟꯕ ꯒꯣꯁꯥꯏꯄꯨꯔꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯂꯝꯕꯥꯕꯨꯅ ꯀꯦꯝꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 158ꯅꯤ ꯁꯨꯔꯛꯄꯒ ꯏꯔꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏꯠ ꯄꯤꯡꯛ ꯃꯆꯨꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯊꯧꯔꯒ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ 9862408163 ꯂꯣꯏꯅꯅ ꯆꯪꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 13, 2024ꯗ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯖꯕꯥꯁꯤꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯄꯤꯇꯤꯁꯟ ꯅꯝꯕꯔ 20/2024 ꯐꯥꯏꯜ ꯇꯧꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯀꯂꯝꯕꯥꯕꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯟ ꯑꯗꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 13, 2024ꯗ ꯆꯤꯐ ꯖꯁꯇꯤꯁ ꯗ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯂꯧꯈꯠꯇꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯌꯦꯜ ꯆꯠꯊꯕꯗꯒꯤ ꯃꯃꯥꯡ ꯊꯥꯒꯤ 19 ꯐꯥꯎꯕꯗ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠꯅ ꯆꯠꯊꯔꯛꯄ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯋꯥꯌꯦꯜꯗ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯦꯝꯕꯔ 3, 2024ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ SP ꯏꯝꯐꯥꯜ ꯋꯦꯁꯀꯤ SP 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯅꯆꯤꯡꯕ ꯌꯥꯎꯅ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯗ ꯀꯂꯝꯕꯥꯕꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ January 13, 2025ꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ
status report ama court pikhalakibani adubu mahaki langlalandin fangnaba akanba thabak paikhali haibadagi hena mafam khanglatriba laisang kalamba budi fangba ngamdri hairakibani Assam da yuwa hakre ngarang nungthil pung 4:46 rom taba duwaida Assam ge Sonitpur da epicenter oiduna lainung da kilometer 13 rom luthaba magnitude 3.2 da yuwa hakre hairi thodok aduda asopan nangbagi pawdi leite loinana India ge North East region achida handang marak epicenter oiduna yuwa habagi thabak makha chatharakpani hariba achisu mamang thada Myanmar da akan mamawong da yuwa hakiba adugi aftershock oigani haina thajanari Myanmar da hakiba akan ba yuwa aduda ngasi phawbada miyoi 3,435 sikre miyoi 5,909 na sokpada natana haudik miyoi 110 amasong thiba khangdana leiri haina Myanmar military junta gi spokesperson na ngasi thadorokba chirol aman haidi Arambai Tengol gi PRO Robin Mangang Khoirapom da gebde lokachage Chumnagi class 7 khak tamlibi nupi masa ama dasa taranga da badagi kanba ngamhore hotel da leiraga authority ga khajik ningai sangdana badagi mayum da lona chelak padagi North AOC dagi Imphal Guwahati senba bus da kakhalak padagi unit 48 Sagolban gi squad team amana thengna badagi chingna duna aingondagi line loraki amadi fadinduna thamki Aiga Lusing Purel Korangan baga amuk pau phaunaraga hostel authority amadi nupi masagi ahal laman pulap aigi da kauraga wakhal taminarba matungda tekta kaidana mayumda sinakre Guwahati bus adu tongduna chatlamlagadi khudong yam thiramgani etina matam chupada miyanga loinana leigani miyangi yaifanaba thabak tawgani masida huisingna khoningba khongjau samu aikhoina tagadaba leite haina Arambai Tengol gi PRO Robin Mangang na phongdoragli BJP ki manifesto da yawba wafam ching thabak ta onthokpa leirabadi MLA dagi toke haina ke Mega Chandra phongdoragli ngasi AICC ki joint secretary amasung CLP leader yauna Congress baban da pangthopa paugi mifam da saru yakiba party president ke Mega Chandra na hai BJP asidi miyangi khandaba leidiba isu mayam asigi khandaba makhoi khara khaki khallaga aranba pambaina lengakpani haiba miyamna khangi masimangna ngasi Manipur da phibam asi oirakibani handak BJP ki thambal changlena pangthopa paugi mifamda MLA ke H Ibomsa amadi atai BJP ki losingma singna National Herald ki matang da Supreme Court ta hearing sathagadawri haibadagi ED gi office mamang da protest tauki Supreme Court ta leiba case ni haibasi yumpham yaudaba wafamni khangdana haibasi MLA ama oina amasung political party amagi lusingba ma oina nganghaningde ningthijana khanglaga ngangbiyu haiki miyam da minamba mayam haitilaga India da kumda 2023 dagi aduga Manipur da na kumda 2013 tagi leirakhiba BJP gi lengang na miyam da wasakaya sakre BJP gi agenda amadi election manifesto da yaukhiba wasakaya thabakta onthoki haiba amatang puthopirau MLA oibadagi tokpi gi haina paumi singda phongdoragli Priya Lakshmi Mihata Senaba Singh Athubada Fabinaba Governor Memorandum Pisinkre Thasi ki Taramapanda Delhi gi Maharani Bagta Chahi Kun Khakta Ngairibi Priya Lakshmi Khangemang Kobi Bisnupur District ki Ngaikong Sungnu Sifai dagi nupi masa ama Singnaningai oiba mawongda siduna leirami haibagi wahauda semkiba JAC na ngasi Governor amasung Bisnupur gi DC gi kuthangda Home Minister Memorandum adu pisinduna mara laibasing athubada fadun chairak pinaba takchinkre misi asigi matangda semkiba JAC na thodok adugi maramda asuba langla langding puthok piyu jenaba sing matik chaba chairak piyu nupi gi mayokta chathaba crime sing lebhalu imung manungda matik chaba legal support piyu high level inquiry committee ama semu haiba demand sing yawa memorandum adu ngasi pisinkibani DC Bisnupur Laurengbam Bikramda memorandum pisulorba matungda JAC gi convener and Bisarum na paumi sing da hai Priya Lakshmi Khangemam na sikiba misi asi yamna singnaningai oiba amadi mathanda sijabani haibasi thajaningai oidaba maramna misi asigi asengba langlalanding puthopiyu North East ki maruina Manipur gi nupi masa singda satharagliba miyot minai amadi yengliba midiang asi mari leinaba singna yengsinbiba matam oide siraba matungna maral pisinba asi yaroi asigumba thodok asi matungda su thoklakloi hainingai leite hana mamangda su kaya thokre India lengang na Delhi government amadi Manipur lengang na ahenba midiang changbiduna misi asigi asengba langlalanding puthoktuna misi asida senari ba khudima ahakpa sairak pigadabani haidi